2014 gi census ama mogi Myanmar da tawgi matamda makogi population chi supnagi mi lak mariga lising marifu tare nipan admaina nearly lak manga mukta ngai sile adu di sigi marak sidai sida mangri si mi si am yam gre lak taram ki chang ji mangre sidai sida khoirom da pet sum record phangba mada akogi kano sing sida lei diba kano si yauri sidai sida Myanmar da ojiki India da leiba akogi chin kuki sing Mizoram da leiba si sing si ojik Mizoram da nearly mi lak amamuk leiram na sida record 1995 da phangi adu lak muk leiram ba si hojikti lising kunthong du kakta ngai gre makogi di chapchana changsi lakhi ba sing adu makoina phajana detection tawhowi aduga makogi detention center gumba da phajana makogi data adu makogi record se phajana thambiram ba haitare adu ekoi Manipur da di mi kyam lei khibano karai da lei khibano karai da thambano haibasi adu ki matik hojik ekoi menman ta da mafam amada ne ba khoise aduna mamangi da akogi cabinet subcommittee amana masigi biometric lawba honana bagi dam ta changsin gi ba mamangi government ki matam da haitare adaidu da mi masing su yamna namit ni humni du da mi masing su yamna illegal immigrant mayam sing si thengna hi bagi record lei gi plus khunji kun chamapan something nearly 1000 ngai haitare madu hauba khaktani thiba loiba natri ba adoi de khoi Manipur da masing langam da ba illegal immigrants mayam ama leire masina muka makhoi na pirak pa chai theng si ai khorum da huji huji maki lamdam si da mai sa langi ba communal haitare not only communal gi khaktana tana koi si indigenous people sing sida koi gi genocide koi gi ethnic cleansing gi campaign ama tawsilakwa masida natana koi gi umang wamang si ai gi community ai gi paipu sing si umang wamang yokhatlamba madai da hainajaba umang bu koi umang lai gain su leidi dana ko sumain tawduna umang wamang yokhat pe gi hainabi leiram si matam hujik ai gi mamang gi record amagi matungina ai gi hectare lam hectare si chatret ke something masi athu matam sida mangak pa haitare aduna hojiki handak ke ising chawbu du yam flash flood oiduna mayam chawaba leigiba umang wamang ke pura puri mangale haitare aduna masi ge awaba mayam ama mayok na ring hei manung sidai sida amko jan su takpi gre hojiki census sida count tor matam da makoi si illegal immigrant orga su ma masa si kangpopi da pokpuni chosampur da pokpuni haiga duini adu itardi hoi madamagna bona fide oiba Indian citizen amani haina lepadi lepoi adubu makoigi khong thangjinba makoigi phamba challaga hipa challe aduna phambam baudi phajana marang kaina phangrani haitare aduna ai sagi maigei degi ai nan thengna jama tam da so ai kana da so hapse gi bani aduna hojiki yaragadi akoigi authority singna hiram sidai sida tungi akoigi khunai sigi khalakanda akoigi hojiki census tawdri ngai sigi mamangda thama pantaramukti leiri dana ko sidai sida Ministry of Home Affairs na su apam leire madu illegal immigrant sing si filter tawgadabni khandokadabni haibasi leirabani na swaidai sida aikoina census tawdri ngai mamang sida illegal immigrant sing si mapung phana masak khangdokpa mafam duda unrest oiba makoigi kaino leibani na mafam chana detention center da thambiraga makoi sing adu thiba yauraga su makoi sidi detention center gi ne habadu chap chaba aikoigi particular verified tawraga theurani dana ko sigumba masing masai ojana haibi gi bada army ke ka sing su thidoini hai adu army sing si makoi army ne samrai phulne du ne dana thidoini ba hojiki sing du de aikoigi citizen sing gi marakta aikoigi yum sing gi marakta khun sing gi marakta khun thiba yaudori hojiki sida khun masing thiba yaudori mi si yum amada mi masing budi kona second phase da thiraga su yum amada mi kya leibuno adu di hangdori ba adu itardi aikoina masigi section thorang si lohogdraga di tungda aikoigi khunai sida ngasi aikoina mayok nari basidagi hena waba pu thang mangam daba aikoina control taw ngam daba dugumba polum mayam amadi suksoi soidana kano tawhogani aduna hojiki census se hogdri ngai kanda aikoise mina sing authority sing puksel sing thabak tawba aduga aikoigi mechanism bharat ki illegal immigrant sing khandong nabagi mechanism lei ai second part ta thamjage adugumba sing adu sinar kanda illegal immigrant sing si deportation mak natraga su at least detection and detection tawbiraga detention center sing da masak khangna thamobudi phabra haina esmain ahan round da thamje yamna khudong thiningai ni kogi Manipur se ko hojik takpiri du da akogi illegal immigrant sing se kamaina detect tawgadage haibasi magi mechanism parameter asum koine thengna jabada borders surveillance document verification
utilizing technology for identification and tracking. Sigi matang ngo sigi border security and surveillance sigi matang the maruina fencing sineba. Fencing, flood lighting, border roads, construction, sigumba mayam sing sini haitare maruiri se. Adagi ani subuda ekogi border outposts parang kaina thamba. Adudagi di technology integration. Adudagi di ekogi document verification, identification, the 30 days deadline, deportation, establishment of the detention centers, the legal provision, the enforcement, Foreigners Act 1946, burden of proof, and the deportation power, the say awareness campaigns on the pre-departure orientation. Collaboration, young re haitare. Sida illegal immigration singsi, ekhoigi dagi takthok kinanaba, masak khangdokpa detection tauba, makoi singma phama the detention the thambai si makoigi border ekhoigi se kamaina detection tawgani habasigi Bharat Sarkar gi akoigi Ministry of Home Affairs ta piriba makoigi rules sida phajana iraga leire ko. Adu masi tawbidheba. Quite lurisiko. Ada hojiki handaki ekogi crime haigadra ekogi handaki violence sida koin urisi Assam Rifle keka haidi central gi forcing si makoina mabuksel sengna thabak tawde habesi medi miyamna ipong phong ikang khangna ba wang aktani. Aduna sidai sida hojik quite maru ore si aina haijaningi si 2001 amasung 2011 gi census si ekogi wathok oigrini. Adu chanaba yaroi aduna case tawduna khotna tawrini masidai sida ekhoigi all India gi average se ozarana hena khangbi masigi si ekhoina hojiki 2011 gi sida report sida phangi se 21.34 se all India gi average kainu nebo akhoigi decadal akhoigi growth of population haitare aduga sidai sida akhoigi valley district sing da ekhoina phangri si only 18% kaktane phangis aduga sidai sida 9 hill subdivisions da lady si maximum si minimum si na 40.89% dagina maximum si 168.78 ne pura abnormal oiba akogi unnatural oiba population growth ne aduna housik akogi lakadru 27 and 28 ozan takpi matungina sida tawodoriba akogi census ki practice si karigumba akogi illegal immigrants si akoina khangdoga makoi si kaino to hodaba taragadi ai di thajai madudi 2027-28 ki census report sina henna 2001 amasung 2011 sidagi henna manipulate tawba akogi free and fair oidaba henna abnormal growth population si oirkane na khaleba aduna valid oidaba chatnaba yaroidaba adugumba akogi census ki data record ama soidana oigani aduna aina aigi observation da aigi oiba miyeng dagi akogi hoji political parties in power haitare power da leriba sarkar pariba political parties singsi makogi influence makogi participation makogi taking part yam darkar le na khali hoji koi manipur da leriba situation phibam sidai sida hoji ojan takpi gi dumaina yaithokpa yaithok su ngasai gi infiltrate tawraga leiraba illegal immigration sing immigrant mayam singsi aikoina detection tawraga deport tawgidri baudi masing thiba sum yawraga leidoreba hoji makoi de harawram doini de we have a very good opportunity am la census lak pasi dai khoi gi opportunity am lakrabne makoi gi di aduna makoi si deportation tawna na bagi damakta BJP haijaba tare musung mahaki partner akoi political party singsina Bharat Sarkar da akan ba pressure ma piraga haidi Bharat Sarkar gi Ministry of Home Affairs ki su apa ambal leire namit kunchani gi manung da illegal immigrants sing ma sakhangdo kadabani makoi gi document verification tawraga tawbung amdraga di makoi masam sai maram da hangadabani ga habi apa ambal leire bani na sai dai si da khudong chaba ma lahoraga akoi gi sarkar da paibiriba power paibiriba amasung akoi gi civil society organization sing ngarang so in thena jabada organization amana akoi gi illegal immigrants sing si takthok na ba mass campaign tawrani ga na habisu thena jayebu ko aduna akoi public na tawgodabani do politically oiba view da maki movement da akoi gi sarkar pairiba rajniti dol sing sina akoi union government da athuba matam da
illegal immigrant mayam sing si detection tauba detention tauba deportation tauba si aduki matik thuna before akogi tawduriba census si mamangda taunanaba akoi mayamna public ki oiba side gi tongan angle degi masi pressure tauba changi masi dai sida party power da leriba political party sing sina masi gi achouba thodang ama tungi mirol gi khalaga khunai si gi khalaga madu tawphum thoi haibse ai sumai no na thamse